अहानबद मयामबु चेसम नवासना तराम नोक्सरी अमदी इकाई खुमनबु उच्चरी ngasi puduna laksaiba warisi chaliba chahisigi Mars thada thokiba thodok amakhakni thodokse Uttar Pradesh ki Moradabad ta laiba family amagini mayamna igi support thoba lepigano video da like to view haizari hojikti warisi amuk nobirasi himsika na mahaki punsigi mikup khudikmak yamna nungaiba mawong amada hingduna lairami amasung mahaki punsi khongsetsi miyamgi mangda utpa yanghanbasu pamlami mahusana pithorakpa magul lamakhak himsika da yawi habasi magi mawong matawsida uba fangi punsi khongset asibu yamna yangna loba apik apikpa potsak singda nungaiba thiba amasung mikup khudungmak wakhal nungaina harauna leiba habasi mahaki hingbagi mawong amakhakni adubu kanana su khalude madude harau tayamna hingzariba punsigi mahi oina nongmadi mahakonda yamna kiningai oiba thodok amakhak tholakani habasi hairiba thodok asina leibak miyambu yamna kihanki himsika lam koiba chatpasi yamna pamjai anau anauba mafam kaya chatpa mafam sida chatpagi photo video kaya namba duga hairiba mayamsi social media da amuk share tawbasi chumnagi mahakki hainabi amakhak nate himsika gi punsigi achauba saruk amakhakni mahaksi social media da yamna active oirga lei himsika insta da reels kaya ama thagatlami lip sync tawraga video kaya ama su thagatlai amasung YouTube ta Mabung gi channel sida blog ki matengna mahakki punsigi khongchatsi miyam da uhalli yenghalli kaigumba kandana yumda kari kari tawraga legi utpa video kaigumba dana koibagi video aduga kaigumba kandana amuk nokning ba thodok kaya gi video se thagatlai mahakki video si mina hek yengning ba haibadu oi miyamna mahakpu masak fazai amasung personality lei haida thagatnari mayamna mahakki minok amadi confidence pu yamna pamnarame himsikana chumna yumda leibagi natragana koibagi video number sidagi hendoraktuna mahakki thabak tawfamsida reels kaya su nammi haijaninglibadi himsika gi video number gi akaknaba plan leite wakhalda lakpatuni mahakna tawribasi sok lising ani kuntaruki Mars ki tang anida mahakki mabung hardik kaloinana Gurugram dagi Moradabad ta laiba makoigi mayum sida laklami kaigino hairgati Mabung Machn anisi mamaga punna holi pangthoknabani numit marini leiraga sok lising ani kuntaruki Mars ki tang tarukta Moradabad ki Budhi Bihar gi house number 378 tagi yamna kanna law khongbagi khonjel thoraklami yumno nabada laibi nupi anina khonjel se tabadagi chenchat chatuna yum se yobada makoigi mitmangda uriba fiamsi makoi anina punsi gi kawba ngamgani thajade yum manungi maikai mari maksi igi ingak tangairami yum gi kasing mangol amasung kitchen sida ise ising gi mawongda chelaga leirami mayam sigi marakta khoidagi hena kiningai oiba fiamna floor mathakta I mayam ama thoktuna anabagi chaina khangduna lawraga leiribi himsika gi mama ilima se oirami mama gi manak sida itana pumchot chotlabi himsika su gyan mangduna taraga lei fiam sida yimlon nabagi nupi ani sina pakhatlamba akiba phawrambadu ngaihakki namsimduna thamaga yamna thuna police ta pau pikhirami Majola police station dagi lakhiba police ki team na nilima amasung himsika bu Moradabad district hospital da pukhatlami mafam sigi doctor na makoi anisi ahan bagi oina check tawraba matungda himsika di sina hospital da puri haina lawthoklami aduga yamna tamthina soklibi nilima bu athubada layeng pathap chathaba horami mahakki haksang da thangna taruk lak yan khirami nilima maraibak fawagi hinghore adubu mama amagi mityeng dadi kamaina laibak fai haidorino maramdi hospital da admit tawraga laibana Machn Nupi gi saktam si aroibu oina yengba fawa fanglamde matam si fawadi kanana su guest tawde madudi himsika gi postmortem report gi fangdoriba achumba sina miyambu akiba amakhak fawhalakani haibasi postmortem gi matamda doctor sing si fawba yamna ki halami report ki matungina himsika da thangna nifurak hena attack tawkhirami himsika gi haksang amadi organ sida attack tawkhidaba mafam amata yaramde himsika gi ngaksida tongan ba asokba mafam mari leirami hairiba asokpasi kayamuk yamna sathi gi haibada himsika bu hakliba miyo yasina mahakki leizaba asawa pumnamak himsika da fudok lambagi mong amakhak malami postmortem tawbada pung ani mok sanglami amasung asokpagi filmsi yamna sathibana maram oiraga postmortem tawbagi video recording sulawrame himsika bu yamna tamthina amadi thamoi pandaba mongda hatlambasi ubada chumnagi hatlamba khakta malamde accuse asigi asawbasi control tawba ngamdana himsika da loina tainabagi mong ama malami karigidamak noktuna khedana mahakki oiba punsi mahing amada hingjaribi nupi sigi punsi yamna kiningai oiba mongda punsi pikhamna khribano Uttar Pradesh ki
जोगपुरादा लेबी नीलिमा चही कुंथ्रा की ममांगदा महाक की मपुरोइबा इंद्रजित सिंह पुन्ना मुरादाबाद लाक्तुना मफम सिदा सेटल तौरमी सोक लिसिंग अनी की दिसंबर की तांग तरग तरुकता नीलिमा ट्विंस मचा अनी फंगजरमे मखोइदुदी मचानुपी हिमसिका अमसुंग मचानुपा हार्दिकनी ngasiदगी चही तरा मुकी ममांगदा नीलिमा मपुरोइबदगी तोंगाना लेरमी अमसुंग मपुरोइबना फैमिली सिबु थादोक्तुना चटखिरमी नाकल अमरोमदना नीलिमा मचा अनी से पुदुना मुरादाबाद की बुद्धि विहारदा भाड़ा की फ्लैट अमा लौदुना लेरमी मरमदी नीलिमाना असिस्टेंट ब्रांच हेड ओइना थबक तौरिबा मफम नीबा भूपा इंश्योरेंस कंपनी सी मखोइना लेरिबा भाड़ा की युमसिदगी खोंगना चटपे याबा मफमने नीलिमाना मथंता मचा अनी सिबु चाउनबा योलकपता नतना लाइक लाइसु तम्बगी लमसिदा करी अमता मचा अनी की दमक वालहनखिदे नीलिमा की युमोन कयोनबा अमदी सोसाइटीना मचा सिंग असिगी दमक चही कयामा नीलिमाना स्ट्रगल तौरगा लाकपदु उरमे महाकना मचा सिंग असिगी दमक होटनरिबा मयामसि उबदा मयामनसु याम थागतपिरमे नीलिमाना मागी पुनसिदा अवाबा कयामा थेंगनरबसु महाकना कैदौनुंगदा अफबा वखल लोंदी खनबा तोकलमदे अवाबा थेंगनरबसु मसा मथंता कंट्रोल तौरगा लै महाकी पुनसिदा टेंशन कयामा लैबा तारगसु युमगी एनवायरनमेंट इंग तपना अदुम थमे नीलिमाना कैदौनुंगदा मचानुपा अमदी नुपीगी मरक्ता खेतनबा थमलमदे पैसागी अवाबा मयोकनबा तारगसु मचा अनी की स्कूलिंग दी लोइसल हल्लमी हार्दिक अमसुंग हिमसिका मखोई अनी से स्कूल की मतमदा तुमिना लै अमदी मीगसु कया लोइनदे अदुबु मचिन मनाव की मरीसी अंगांग ओइरिकांदगी हौना यामना स्ट्रोंग ओइरमी न्यूज चैनल कयादा सोशल मीडिया दा अरानबा पाव अमखक संदोकलमी मदुदी हार्दिकना बीटेक लोइसलमी अदुगा गूगल दसु थबक तौई हाइर पाव से अरानबने अचुंबदी मथक्की वफम सिदगी यामना तयोनरमी हार्दिक सुपमतगी क्लास 12 पासनी अमदी लो कॉलेज ता मिंग चंदुना तंबा हौरबा मतुंग था खरा लेरगा मरक्तगी तोकलमी मसिगी मतुंग ममागी सेल थुमदा मतंग पांगनबा कंपनी मचा अमदा मतम खरागी ओइना थबक तौबा हौरमी मसिगी मतुंगदा अमुक गुरुग्रामदा लैबा बीपीओ कंपनी कंसेंट्रिक्स ता थबक जॉइन तौरमी सोमदने हिमसिका ग्रेजुएशन लोइरबा मतुंगदा मबुंग की मनाक्ता लाक्तुना महाकसु टेली परफॉर्मेंस हाइरिबा बीपीओ कंपनी सिदा थबक तौबा हौरमी हिमसिका दी थबक तौना MBA सु तौरमी हार्दिकना अमुक थबक तौना महाकना यामना पामजबा ब्लॉगिंग तौबा हौरमी अदुबु महाकना थबक तौफम मनुंगसिदा वीडियो नंबर हौरकपदा अतोप मियोइसिंगना तौगनु हाइना अथिंगबा पिरकलमे गुरुग्राम गुंबा सिटी द सैलरी पिकना फंगबा कांगुदी हिंगबदा यामना वाई हार्दिक सु रेंट लेरमी महाकना फंगलिबा सैलरी सी अयामबदी मरु एबा एक्सपेंसेस खक्तदा लोइसलमी कुदम ओइना हाइरबदा रूम की भाड़ा थीबा गाड़ी की EMI अमसुंग अतोप एक्सपेंसेस मैम सिनबदा पैसा से कया लेमदे मरम असिना था लोइसलकपददी पैसा अमदा सेविंग तोबा ngamlamde फाइनेंशियल प्रॉब्लम से सुम हेंजलकपना हार्दिक की माइंड सिदा प्रेशर लाकपा हौरमी मां की यूट्यूब ब्लॉग्स कयादा मां की थबक की मतांगदा अमसुंग ऑफिस कल्चर की मतांगदा वरी कया तौरमी ऑफिस ता टीम लीडर ना थीना चैबा वर्क प्रेशर लेबा मयामसी मां की ब्लॉग तगी उबा फंगलमी महांगना तौरिबा थबक सी सुकपाम पामदे हाइरमी आहानबा हौरकपददी हार्दिकना यू थकपा चुरुप थकपा मयामसिगी मयोक्तो वा हाइरमी अदुबु था खरागी मतुंगदा हार्दिक मसा ओइना यू थकपा हौरकलमे अमसुंग महाकी डेली रूटीन सी मथोंग मरम अमता खंगलमदे पामदबा थबक तौरगा लैबा पैसा ताना पैसा सुम वासलकपा अमदी महाकी पुनसिदा चाउखतपा अहोंगबा अमता लाक्तबसिदा हार्दिक सी मसा मथंता पंगसाउ साउरगा लेरमी कैगुम्बा कांदा मसा मथंता मासे मसक यामना थीबा मीनी हाइना खंजरमी कैगुम्बा कांदना महाकसी मसागी कैरेक्टर सिदा तुकचबसु फाउरमी यू थारोय हाइरगा थादोकपा ngamde मसासी यामना ओक्ट्रे हाइना ब्लॉग सिदा हाइरमी महाक मसानसु मागी पुनसी से अरानबा लंबी अमता चले हाइना खंजरमी मतम लैरिकांदा महाकी लमचत्ता सेमदोक हौबगी मथौ तारमे माना थबक तौरिबा कंपनी सिना हार्दिक ता वार्निंग लेटर पिरकलमी अमसुंग ऑफिस मनुंगदा ब्लॉग नम्मी हाइदुना महाकपु प्रमोशन पीदना थमलमी मसुगी मतुंग कंपनीगा महाका मखोय अनी की मरक्ता लैनरिबा सेटनबसी सुम चाउथोरकपदगी मसा मथंता थबक्तगी रिजाइन तौनबा ऑफिस की माइकेदगी प्रेशर पिरकलमी हार्दिक की मतुंग इन्ना महाकसी नोटिस पीरियड की मतम पीदबिदा डायरेक्ट पैसा पीदबा लिफ्ट ओइना थमलमी महाकी सेल थुमगी फिवमसी मयामदा हाइदोकलदुना चही अमगा मखाई थबक तौरबसु मागी मफमदा हौजिक पैसा अमता लैते हाइरमी हाना खरा सेविंग तौरगा लेरमदुसु सिनदुना लोइखिरमी मसिगी मतुंग हार्दिक ऑफिस की ID अमदी अतोपा पोट चैसिंग पीबा लाक्लमी महाकना वीडियो नमलदुना ID से सबमिट तौरमी मसिगी मतुंग ID से अमुक लौरगा डस्टबिन दा लंगथरमे अदुबु
हार्दिकना अवाब मयाम प्रेशर मयाम से फंगबा तारगसु महाकी फैमिली बु नुंगसिबदि मयेंग तारमदे हार्दिकना हंजन हंजन महाकी पुंसि सिदा ख्वाइदगी चाउना कंट्रीब्यूशन तौबिरकपसि महाकी इमुंग मनुंगनि हाइरमी गुरुग्रामदा लैरगा थबक तौबसिदा हार्दिकना महाकी फैमिली बु यामना मिस तौरमे थबक तोकलबा मतुंग हार्दिक मुरादाबाद हलकलमे मफम सिदा ममाना थबक तौरिबा इंश्योरेंस कंपनी सिदा इंश्योरेंस एजेंट अमोइना थबक तौबा होरमी थबक से तौना तौना यूट्यूबर अमोइना कंटेंट कया अमसु सेमलमे माकी वीडियो अमदी मी लाख तरुक हेना येंगबसु यावरमे अतोपा वीडियो खरसु अदुम व्यू से यामलमी मसी उबदगी हार्दिक की वाखलदा कंटेंट क्रिएशन की थबकसी यामना लुमना लौबा याबा लंबी अमखकनि खलमे अदुबु थबक इनखांगी अवाबा मयोकनरिकान मरकसिदा हार्दिक से ममागा यामना क्लोज ओय हाबसी यामना मयेक सिंगना उरमी माकी ब्लॉग सिदा मचागा ममागा यामना कोइनदना इमोशनल ओइबा मरी अमखक लैने हाबसी उबा फंगलमी कईगुमा कांदना नुंगाइबगी मिकुप फगी जुगाई तौनबा इमोशनल ओइबा मिकुप कयामसु वीडियो सिदा उरमी हार्दिक ममा खक्तदा नतना फाइबोक पोकमिनखिबी मचनुपीगसु यामना क्लोज ओइरमी मखोय अनिगी मोंग मतौसी उरगा मचुन मनाव ओइबते नतना यामना लूना तिनबा मरुपकी मोंगसु मालमी कईगुमा कांदना हार्दिक सी मचनुपी हिमसिकागी मतंगदा इमोशनल ओइबसु यावी मरक सिदा हिमसिकागी पुनसिदसु अहोंगबा अमखक लाक्लमी महाक से टेलीपरफॉर्मेंस तगे थबक तोक्तुना अतोपा कंपनी अमदा जॉइन तौरमी अदुगा चयोल अमगी सुटी लौथोक्लमी मरम असिना हार्दिकना ममा अमदी मचनुपी पुदुना नैनीताल कोइरुनबगी प्लान तौरमी मसुगी मतुंग नुमित खरानी लैरगा सोक 2025 गी डिसेंबर की तांग 16 लाक्तुना मचिन मनाव अनिगी बर्थडे सु लाक्तोरबनी मकोइना बर्थडे सी नैनीताल चटपगी ट्रिप सिदा अदुम पांगथोक्लसे हाइना खनरमी ट्रिप असे चंडीगढ़ होरमी अमसुंग मफम सिदा इमुंग मनुंग पुन्ना बर्थडे से पांगथोक्लमी हाइरिबा ट्रिप सिदा ममा मच्चा पुन्ना डांस तौबा नुंगाइ थोकपा अमदी केक ककपना चिंगबा उबा फंगलमी मखोइगी मवोंग सिंगसि उइबा मिनादि यामना नुंगाइना लैबा इमुंग अमखकनि हाइना खनगनी अदुबु हार्दिकना कैमरादा वाफम अमा हाइबगी मिकुप अमखक लाक्लमी महाकना हाइखिबा वाफमसि मतम सिददि कनानासु करिसु खलुदे अदुबु हार्दिकना हाइखिबा वाफमसि मतम खरा लैरगा असेंबदा ओंथोरप मतमददि मियामगी थमोइसे पुंकाई कहलमी हार्दिकना हाइखिबा वाफमसि अते कैसु नते महाकी ख्वाइदगी अकीबसि महाक मथंता हिंगबा पामदे हाइबसिनी था अनि लैरगा सोक 2023 की मार्च की तांग अनि नुमिसिदा हार्दिक अमसुंग हिमसिका ममागा पुन्ना होलीगी हराव कुमैसि पांगथोकनबा गुरुग्रामदगी मुरादाबाद लाक्लमी नुमित मरिनी लैरगा मार्च की तांग 3 नीलिमा ऑफिस की दमक युमदगी थोरकलमी नुमिसुगी मिदांग वाइरमदा हिमसिका अमसुंग हार्दिकसु गुरुग्रामदा अमुक हल्लदौने युम सिदा लैरिबसि मखोय मचिन मनाव अनि खक्तने सुम वारी वताई तौदुना लैरमबदगी मखोय अनिसि मरै येतनबा हरकलमी अदुबु ngasi मखोय अनिगी मवोंग सिदा अतोपा नुमितसिंगदा मचिन मनाव अनिना फगी जुगाई तौनबगी मवोंग दुना लमदे हिमसिकागी मचिनदगी थोरकलिबा वही मयामसि हार्दिक की थमोइदा महु पानबा तेंजैना लेंगबगुम थोखलमी ममांगदे मचन नुपीना चैबा यावगसु तुमिन्ना तासिनदुना लैबा मबुंग हार्दिक सिंग असिदि मचनगी वाफमदा असावबसे फाथबा ngamlamde हिमसिकानसु मबुंग से यामना सावरे हाइबसे खंगलमी मबुंगनी हाइदुना हाइनिंग हिमसिकाना हाइरुबनी अदुबु हार्दिक ति मी फतबा अमगी सकलो लवरकलमी मतमसिदा हिमसिका किचन लै हार्दिकसु यामना नकना लेपतुना लै मखोय अनिगी मरैसि तौनदुना सुम लैरमी अमदी फिरम से सुम हेंजलकलमी मतमसिदा हार्दिकना किचन लैरिबा थांगसिदा मित्येंग थमलमी वाखलदा करी अमता खनथरुबा तौदुना असावबगी मिकुपसिदा हार्दिकना थांगसे लौखटलमी मसिगी मतुंगदा थोरकलिबा थौदोकसि खंगहौदुना तौरकपना हिमसिका मसासि रेडी ओइरमदे हार्दिकना मनिंगदगी हिमसिकागी ngakसिदा अटैक तौरमी अनाबा अमदी नुंगाइतबा अनिगी मरकसिदा मंगोंदा थोकलिबसि करिनो हाइबा हिमसिका मसा मथंता ज्ञान ताजरमदे अकीबा मरकसिदा हिमसिका मागी वाखलदा उपाय अमा तौरगा महाकी थवाइसि कंजनबा खलमी हिमसिका मागी थवाइसि कंजनबा हार्दिकदगी लापना किचनदगी युम मनुंग लोमदा चलकलमी कईगुमा कांदना रूम अमदगी रूम अमदा अदुगा कईगुमा कांदना युमगी ममांगदा लैरिबा अहांगबसिदा चेनबा होटनरमी अदुबु हार्दिक की थमोइददी महाकसि मबुंग अमनी हाइबसि लापना थमखरगा मी अमनी हाइबसि मसा मथंदा काउखिबगुम ओइरमी थांगसे पाइरगा मचनुपीगी मनिंगसिदा महाकसु चलकलमी हिमसिका से चेनबदा तुसनबसु यावरमी अदुबु हौगतलगा अमुकसु चेलमी हार्दिकना महाकी मचनुपीगी हक्सांगी सरुक खुदिंगमक्ता यामना साथीना सोखंद्रि फावबा हंजन हंजन थांगना मचनुपीदा थिलमी थांगना थिनबा असिदा हिमसिका फिरम थीना सोकपना मरम ओइरगा सोर होनबसु लेपखिरमी
हिमसिखा हाtlaba matungda hardikna tawkhiba thabaksina amuk hena kiningai masak amakak oirami yumdagi thoraktuna muradabata mama nilimana thabak tawduna leiriba office ki maikaida laklame mama gi damaktadi numitchi atoppa numit singum working day amakhakni machanupa hardik mafam sida yaulaba matung yamna normal oiba khonjelda hardikna mamada yumda chatlasi yamna surprise oiba posak ama utke hairami mama nadi hardikna hayak iba wafam si icham cham lawrame mama na chatliba yumsigi maikaina nilima gi punsigi khwaidagi kiningai oiba phiram amakhakna mahakpu ngaiduna leiri habasi khangjaba natte hardikna mamabu car da haptuna mayumda puraklami nilimana yumgi thongse hangdokpaga mahaki mitmangda uriba phiram asina mahaki thamoi amadi wakhal animakpu phajinuna thambagi mong amakhak malame laimaida room singda mafam loinamakta ina koichai charaga leirami pakhatpa amaga loinana imungda chensinuna yengbada nilimagi mangda uriba phiram sina mama oibi amagi thamoi se hekta awawa bigani room gi phamung mathakta ina pumcho chotuna mahaki machanupi himsikagi asiba haksang taduna lei machanupi na siguma phiram sida leiba ubasida nilima kanna laurame nilima masa mathanta gyan men tadana lairikan sida hardikna mama sidasu thangne attack thorami amagi mathang amma hardikna mamada yamna tamthina taruklak thangne yalami laibak phaba haigadra yumnu namada leibi nupi anina nilimana lawa se tabada yamna thuna makhoi anisi nilimagi yumgi maikai sida chalaklami makhoi se ubada hardiksu yamna thuna car thoduna chatkhirami thodoksigi matangda paw phangbaga police ki team amana nilima amadi himsika bu yamna thuna hospital da purami himsika di hanadagi siduna leirabani aduga yamna phiyam sokna purakhibi nilima gi laying pathap chathaba horome muradabad ki SSP Satpal until na hardik pu fanaba tongan ba team tara semlame aduga makhoi mayam sibu luchingbagi thodangna SP City ran Vijay Singh da sinarame hardik car thoduna chatki khangbana police na highway amasung toll booth ki CCTV camera check toba horami nakala maromdana lambi khuding maksi yamna section na yengsinna leirami aduga police na electronic surveillance su mathau tohalami maramdi hardik ki location gi matangda khajikta oirabasu khangnabani hardik fanabagi thabak sida police ayamba mai onsinduna leirami mathangi numit police na clue khara fanglami new muradabad area sida hardik se leire haina khanglami masi matung pung khara leiraga police na farami thodok asina leibak miyam bu kina halame mayam gi thamoida uhang ama thoroklami madudi kai karamba maramna machanupa na magi mama amadi machan bu asuk tamthi hat khibano haibasini sok lising ani kun mangagi horakpa swaidagi hardiki anoba punsigi lamai amakhak horame nungsi nongol gi lambida khongdarami social media da active oibana maram oiraga hardik si Instagram da nupi amaga wari watai toba horame tamna makhoi ani si Insta gi story da react toba comment pinaba amadi message ta wari watai tobasi hengalaklami pune da laibi nupi si muslim nupi ni makhoi ani na paw phawnori basi Instagram da khaktari highway platform sida pung kaya chat tawga leirami online da wari sum tawrakpadagi makhoi ani gi marakta mari amakhak sagalakpagi maung da tawklami makhoi ani gi tungi punsigi matangda wa khanaba horami makhoi ani punna hingminasi haibagi wasak fawa saknarami hardik ki thamoi amadi wakhalda nupi siga luhongbagi wakhal sagatpa horami nongmadi hardikna online da khangnari bi nupi sigi ibung manung da phone da wari tawrami adubu nupi sigi family na macha nupi dagi hardikpu yamna lapna leinaba pauta oina peklami masidagi henoraktuna lining laison dharma manadaba nupaga khangnai haiduna macha nupi bu purami masigi fal oina tha kharagi oina hardik ka nupi siga sagatlamba nungsigi marisi matang swaida loisin kirami wafam asi hardikna amuk mahaki machan amadi mama da hairaba matungda makhoi anisu oirio fiam do gyan taraduna macha nupada nupi dagi lapma leinabagi pauta pirami mama na hardikta nangi punsida oina focus to career ama semnaba hotna hairami asing bo oina su udriba online da khangnaba nupi gi damak angau bo amagi mawongda tobasi mama na maram sa de hairami adubu wafam mayam sina hardik pu amuk nuai halamde mahaki wakhalade mahaki problem sida mama amadi machanna support tobirakadra haina khalubani makhoi ani gi mawong sina amuk mahak pu amuk hena laita halamde hardik na khalami madudi makhoi gi damak mahakna hotna ba yaba tawba yaba makhai tobiraga aigi oiba matangdadi punna support tobirakte hairami mahaki wakhal lon se proof tawnaba amuk machangi mamangda hardikna nakoina grandfather da lohongbada religion si yengbada kar oibra hanglame matamsida grandfather sina hoi religion si yengnai adubu masigi matang si thainagi wani su hairi
matang sida hardikna thaina gi wani hojikti any religion gi nupi loba yai haina makha tari matam sida Machn Nupi sina muslim su hardik ka lohongba yabrani hairami hardik ta atopa religion gi nupi siga lohongge haibagi wakhal aduga mama macha ani bu tamthina hatpagi wakhalon sina kamaina lakpuno haibase khangnaba thaudok thokliba numisi khak yengbada khangba kaisu ngamloi mayam se khangnaba hardik ki wakhalon mahaki personality amasung mahakna tawriba thabak mayam si gyan taba amakhak mathau tai kaigino hairagadi tamna tamna hardik ki behavior da frustration yamna oiba duga wakhal laitana laitabagi mawung amakhak hanjan hanjan urami ihan hanbo oina hardik tagi uba fanglibasi frustration ni mahaki punisida thengnariba phiram se hardik na yamna masa mathanta sauzarami apik apik pawa kayasu mangondadi achauba isu amakhak oiraklami yoi khudimaki punisida problem macha macha kaya ama mayok naribani adubu hardik na mahaki punsina thengnariba isu sigi matangda sum hanjan hanjan khanbagi problem sina mahaki wakhal si khudum san khibagum ohelami mahaki behavior sida wafam amasu uba fanglami mahakna hai khiba wa sida chap yungna lepa nupa amakhakni kaigumba wafam amada mahaki oiba mot fongdokle haina khalasi hairiba wa sidagi hardik sukhen heloi arguments tawnaba targasu mahakna hairiba wafam si proof tawbasina mahaki maruiba target ni mahakna wafam ama haibada tariba miyoy aduna mahaki wasi yadri fawba wafam si hanjan hanjan adum haiga leiba miyoy amakhakni mahaki wafam kayadadi hardik si victim amani haina ucharami mahakna ngangthorakliba wafam sing asidagi miyam si magi mayokta leiba oina khalami system se lali miyam si lali amasu mafam khudingmak aranba pambai loina sinai khalami kanagumba amana thabak tawribasi hardik ki wakhalda miyoy asi awaba mayokna bagini thawaina mi amana taholibani ot nairibani haina khalame mahaki murchisu yamna thuna thuna change tawrami nungaiba mutu leiramba hardik si mikup kharagi matungda asawba amada negative ta amuk sat hongkini mahak si yamna toina complain tawbagi hainabi amasu lei hiram khudingmakta hardikna problem ama natragana amadi hekta puthoroklami kaigumba kandana work culture si toxic ni khali kaigumba kandana system se lali khali taba tabna mahaki wakhal sina maram oiraka hairiba mayam sikhakta khanduna leibagi mawang amade laklami mafam kudimakta hardikna toxicity khaktani uribasi hardikna achaw achawa wakhalon amade ahongba kaya ama purakpagi wafam si yamna toina hairami ahongba kaya ama purakpagi wa haizaragasu asengbadadi mahakna ngangliba sakliba mayam si thabakta onthokpagi mamidi amata uramde ngangthokliba wafamga tawthorakliba thabak-siga anigi marakta khetnaba mayam ama urame mapandagi yengbada hardik si nungaina leiba ningkha tamna leiba malame adabu asengbadi paisagi awat paleirakpa mahakna khalibasi ningba thungdabagi pressure ama khakna omduna leirame police ta mahakna wari liba matamda himsikana mahaki personal life si control tawnaba hotne nupi angang nungsinabagi wafam si lapna thamduna punisigi oiba career ama khak semnaba pautak hanjan hanjan Machn Nupi hairame hardik na himsikada aina karamna hingani paisa tangeni haibasi ay adum tawge nakhoi hairakano kayarak hairabani hairami adubu mahakna taba kawba leite himsikana aingonda yamna toina nupi amagi maramna nangi phibam do hojik yengu karma mawongda leiri haibadu hanjan hanjan hairame nupi siga break up tawrabasu nang hojiksu magi wakhalta khanduna lei haina himsikana hardik ta hairame sumaina sum hanjan hanjan haijalakpasida pelaktuna hardik na yamna kiningai oiba khongthang se lawkhibani hairame police na imadana karigi thangna yalino hanglame hardik ki paukhum se amuk kiningai oirame hardik na khalami madudi Machn Nupi himsika se hatlaba matung mahakti jail da chatkrani masigi matung mama mathanta lahorani amasung himsika laikidabagi yamna wakhal warga leigani maramasina mama bu hatkibana fai khanbagi thangna yanbani hairame police na faraba matungda hardik ki wakhal si jail manung sida stable oiramde jail authorities ki matugina hardik masasi laithana leite tumbasu fazana tumde aduga mari makhung samadaba wasu kayama ngangi hairame kaigumba kandana mama bu yamna ningsinglami amadi hardik na jail gi authorities ta mahak se yumda karam kan chatoribano hanglami mama bu kanana yengsin beramgani haibagi wafamsu marak marakta hairame hardik na wakhal laita dabase uraga mahak pu tonganba mafam amada thamlami doctor amadi jail gi staff na mahak ki behavior sida mityeng thamlaga leirame masigi makhataba process ti police na mathang tawruklani wari se tabiraga mayam gi wakhal da kari fawbi gi haibadu thambiramu miyoi bai khoi gi wakhal si yamna maru oi masidagi ni pumna mak tawruklibasi aikhoi miyoi bagi yeknavasi agi wakhal dadi aikoina khaliba wakhal sini haina lawjai afaba phattaba pumna mak ki horak famni hardik ki mama se hauji kari fiam da leiramgani mahaki punsi khongsat sida
ꯃꯆꯥꯅꯨꯄꯥꯅ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯈꯟꯗꯨꯅ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯍꯟꯗꯅ ꯆꯥꯎꯅꯕ ꯌꯣꯜꯂꯛꯈꯤꯕ ꯃꯆꯥꯅꯨꯄꯥꯁꯤꯅ ꯃꯥꯕꯨꯁꯨ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈꯤꯕꯅꯤ ꯍꯥꯔꯗꯤꯛꯁꯤ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯈꯛꯇꯅꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯀ꯭ꯂꯥꯁ 12 ꯄꯥꯁ ꯑꯃꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯅꯤ ꯑꯃꯗ ꯄꯩꯁꯥ ꯀꯌꯥ ꯐꯪꯒꯅꯤ ꯅꯣꯔꯃꯦꯂꯤ ꯐ꯭ꯔꯦꯁꯔ ꯑꯃꯅ BPO ꯀꯝꯄꯅꯤ ꯑꯃꯗ ꯐꯪꯂꯤꯕ ꯄꯩꯁꯥꯁꯤ ꯃꯦꯛꯁꯤꯃꯝ 30,000  ni ꯍꯥꯏꯔꯤꯕ ꯄꯩꯁꯥꯁꯤ ꯈꯥꯏꯗꯣꯛꯈꯤꯕꯗ ꯀꯩꯁꯨ ꯂꯦꯝꯍꯧꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯗ꯭ꯔꯒꯁꯨ ꯍꯥꯔꯗꯤꯛꯀꯤ ꯚꯤꯗꯤꯑꯣꯗꯒꯤ ꯃꯍꯥꯛꯁꯦ ꯑꯦꯛꯁꯄꯦꯟꯁꯤቭ ꯑꯣꯏꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯍꯤꯡꯕꯒꯤ ꯃꯑꯣꯡ ꯎꯏ ꯃꯌꯥꯝꯗ ꯁꯣ ꯑꯣꯐ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯃꯁꯨ ꯍꯦꯛ ꯃꯥꯜꯂꯤ ꯃꯁꯤ ꯑꯩꯒꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟꯅꯤ ꯋꯥꯐꯝꯁꯦ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯋꯥꯔꯤꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯊꯦꯡꯛ ꯌꯨ एवरीवन